All Manipur Working Journalist Union Amjuna Silaga ngasidagi haukiba taramangar suba Journalist Sports Meet Sktv na volleyball masana da champion oikibaga loinana tongan be events sing da shu chauna mai pak pangamkhre ngasi khuman lampak sports complex ta chathakiba sports meet adugi volleyball masana da Sktv na media unified post cheta ani sinoda mai thiba piduna champion oikibaga loinana sale oina lupali sing tara amasung trophy ama khusinaduna pungning thawatke Volleyball masana aduda Sktv na ISTB bu point taramanga ahum amadi taramanga mangada maithiba piduna final yaukibani Sktv gi match sing aduda media pharmacy gi joint editor W Shyamna net line da sanaduna opponent team na tatharakiba attack sing mayak chamhanke amaromda left front ta sanakiba Sktv gi video journalist N Johnson na mapangal kanba drop kaya thadaduna opponent team da akan ba attack kaya chathake Loinana right front ki position da sanakheba joint editor KH Gentle nasu safu kanba smash kaya thada ki amadi hai singna opponent ki maike da ball thada duna achobu mateng pangkhe amarom da video journalist Y Beetle na left back ki area sing ningthi na cover tawduna mai pak na defense tawke Loinana Sktv ki sports journalist Nilana right back ta sanaduna pressure kaya gi marakta ball sing ningthi na control tawbangam khe Pharmacy gi chief reporter Prem Chana back middle panabaki mathakta fajaraba service kaya su tawke match sing aduda Sktv team na discipline amagi makhada ningthi na mateng pangnaduna defense amasung maya thoba attack kaya chathaduna opponent ki team sing laksin bangamkhe chathariba sports meet asigi ngasi ahoba numita Sktv na punna medal taramathoi lobangamkhe madugi manungda gold medal mari silver medal ani amadi bronze medal manga yauri Sports meet asigi medal talida Sktv na Mangjil tharaga Chatli amaromda ngasi khuman lampak man stadium da chathakhiba 100 meter amasung 400 meter race ta Sktv gi Astro Simalana bronze medal amamam nupi gi shot put ta pharmacy maki Rosimala amasung A Bebitana ahan ba amasung anishubata khe amaromda nupi gi discus throw da Sktv gi A Bebita Victoria Rajkumari amadi Astro Simalana mathang sitna ahan ba anishuba amasung ahum subadake Nupagi discuss throw da Sktv gi Premchan Khetri mayumna ahum subata bangamke Nakalamaromda Nupi gi longjam event da Sktv gi Rosimala amasung Victoria Rajkumari na ahanba amasung ahum subatake Good. Yang mana je masa depan. Sebab kucing. Again,